ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯃꯥꯡꯗꯒꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯁꯦꯝꯗꯨꯅ ꯂꯥꯛꯆꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯨꯄꯤ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯩ ꯔꯤꯖꯜ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯈꯠꯆꯕꯅꯤ ꯂꯣꯏꯅꯅ ꯋꯥꯠꯂꯤꯕ ꯑꯩꯒꯤ ꯔꯤꯖꯜ ꯄꯤꯒꯗꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤꯁꯦ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯦ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩꯍꯥꯛꯅ ꯁꯦꯝꯖꯔꯤꯕꯁꯦ ꯃꯁꯤ खर कुप्थना येंबिरओ हाइदना हाइबिरकपनि हादुना ngasi वीडियो असि लखुचबनि अदुगा आइहान हाइजनिंग बमना ngasi gi viewer आइगे सब्सक्राइबर नत्रगा आइहाकी ngasi gi वीडियो येंबिरि बिसिनाव सिंजा मसिदा आइहान हाइजनिंग बदि ngasi gi आइहाना थागलिबा वीडियो से मसिदा अदोमदुंगी खुबाक कसु दुम मानबा यावबनि हाइबदि खुबाक से अखोइगी खुबी खुदोंबि लेदना खुसा सिंजा सिदि दुम अयाम बदुम मानबा खर यावगलेबा अदना सिगी रिजल्ट पेरको मतदा दुम अयाम बदुम मानगनि अदोमगा दुम मानने हाइबु तारे अदुगा खुबाक सिदा कलर लेको अंगांगबा हंगपाल चंगबा अमुबो चंगबा लेदना सिगुम खर ले अदो अंगांगमना अयाम सोबने अदुगी रिजल्ट सो दुम मानगनि हाइतारे अदुगा लोइनाना खुबाकता मई लेबसिंगी मनुंगदा मरु ओइना माइन लाइन अदिग हार्ट लाइन अदुगा लाइफ लाइन का लेदना सिगी सिजु अयाम खर दुम मानगलेबा हाइदि मी अमगा मीगा मई से दुम खरदि मानगलेबा अदुना सिगुम मतांग सिदसु रिजल्ट से खर दुम मानगनि अदमसिना वीडियो असि येंबिरिबा सिनाव सिंगना ngasi video asi yengbiraga adongi khubak thasum yengo haitare ko haidi chanaba yawragadi adum mana doine result do aduga khar kupthar khamatam thabaki matang adagi laibaki matang fat line leiba leidna haksang gi matang adugu badadi khara adum khenara ani ko ado kamai legi habdo mayam jengmina se loinana pimcha asi gi ma ke result sa kamai legi gi habse mayam jengmina sa itana haijari video yengbiriba punumapu taramloksari video asi ming taminasi इसल असिगी खुबा असि ममांगदसु रिजल्ट पिजखरबनि अदो हंदक अनौब सही लाखपसिदा करी अवनबा अहोंबा लेबगे हाबदो येंनिंगदना महाना अमुकना येंबियोना हाइबिरकपनि लोइनाना हंदक येंगबासिना हेन कुप्थाना हेन ममुताना खरा कुप्थाना येंबिरो हाइबगी मवंगदा अदुमाय हाइबिरकपनि अदो करी लेबगे हाबदो अदुम येंमिनसि अदुगा लोइनाना आइना इसलदा हाइजनिंगबा मना अदोमगी खुबाकसिदा अहोंबसे मईदबुदि अहोंब खरा लैरे अदुगा खुबा असिगी कलर अदुगा खुबाकी खुसागी मो मतौसिदि अदुम हानागा अदुम मानै हाइदना समाय थमजगे हाना लैरंबा खुबाक की कलर अदुम ngang tawbune ado handang nabudi hena ngai ko masi yam phai masi hakchang phobagini ko hakchang phaba hakchang nungai ba haiba tare humang gumba khara ta ba khotpa je masi gi matung ina hakchang phaba hakchang cheng bagini ko ado kari lebi ga haiba to yemina se khuba asi angang bu color ni ko maram sina angang ba color gi magun do adum laigani ko haibadi laibuk phoba singi manung da chanba isai nungmai kala vidya da haiganba aduga loina na mina ikai khumna ba ngang saktorpada mina taningba loinana hayeng yum palaga afaba macha masu phangba haitare haibadi nahak puluna tobigedaba nahak poseba phajan tobigedaba adugumba isa isu leiba adugumba pigen habani ko loinana haidiba khubakse masigi mahaki shape haitare ko shape haibadi akhoi khubak ka khusaga yeng phambatanda khubana khara sangba khusana khara telap leiba asigi matungina fire element harga khangnei ko palmistry gi matungina fire element se yamna phaba adugumba amani masiju haibadi yam energetic oiba masa yamna king lawba honaba kanba adugumba magun oiba adugumba oiko haibadi mayam martilaga so leadership quality ga sianba haibadi mayang ga wakal khanba asigum kaya si fire element gi manung chali loinana mathangi sina khusa maraktagi khubi gi matangni ko khubi je adum maru lungna ningthina panba haibadu dum oiko kitang budi telap leiko ado masigi matungina maru mapang tinaba haiba aduga mayam gi thabak tawba pamba adugumba oigani aduga loinana khusa haiba kala vidya isai nongmai adum pamjaba adugumba misak su adum oigani habtare mayam marak tinba mina loinaba nungaiba haibadi mayam marak pulofam matanda nangbu tinaba nungaiba haibetare adugumani adu marup mapang gyamba adugumba misak ama oigedoribani loinana mathangi sina khudombini khudombise masigi matungina adum straight line oina phajana adum leiko aduga kitang budi telap leiko masigi matungina miyam mirak tinbo oigani mina loinabada nungaiba haibadu sudum oigani aduga leadership quality ja masi sudum chele mayam marak pulakpa matamda nahana haibawa mina taningba nahana ngangba mina yaba haibetare adugumba khara adum leigani ko aduga loinana mathangi sina khudai ni ko khudai se masi yengu matamda kitang budi telap leiko kitang sum yengakpa matamda dare ado mayam marak di khuyai ne budi dum sanggadabne ado sangji sangi ado kitang di telap di oi haitare ko ado masigi
ꯃꯇꯨꯡꯏꯟꯅ ꯂꯥꯏꯕꯛꯀꯤ ꯑꯣꯏꯅ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯅ ꯍꯣꯠꯅꯖꯔꯨꯕ ꯃꯇꯥꯡ ꯈꯔꯗ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩꯒꯅꯤꯕ ꯑꯗꯣ ꯃꯗꯨꯃ ꯏꯁꯥꯅ ꯈꯪꯅ ꯆꯠꯄ ꯃꯊꯧ ꯇꯥꯏꯀꯣ ꯂꯣꯏꯅꯅ ꯈꯨꯅꯤꯡꯊꯧꯁꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯇ꯭ꯔꯦꯠꯇ ꯐꯖꯅ ꯑꯗꯨꯝ ꯂꯩꯀꯣ ꯈꯨꯠꯁꯥꯁꯤꯡꯒꯤ ꯃꯔꯛꯁꯤꯗ ꯈꯨꯅꯤꯡꯊꯧꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯈꯪꯒꯅꯤꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛꯀꯤ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝꯗ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯩ ꯂꯣꯏꯅꯅ ꯈꯨꯅꯥꯎꯕꯤꯁꯦ ꯃꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯜꯂꯤꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯁꯦ ꯀꯌꯥ ꯀꯟꯅ ꯐꯣꯡꯗꯣꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯗ ꯈꯪꯍꯟꯗꯕ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯅꯤꯡꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯣꯠꯇꯕꯁꯦ ꯃꯁꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯟꯒꯅꯦꯕ ꯐꯣꯡꯗꯣꯛꯇ꯭ꯔꯕꯅꯤ나 ꯈꯪꯍꯟꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯏꯁꯥꯅ ꯊꯃꯣꯏꯗ ꯁꯨꯝ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯁꯤꯅ ꯏꯗꯣꯝ ꯍꯦꯛ ꯍꯦꯛ ꯋꯥꯖꯕ ꯏꯗꯣꯝ ꯅꯨꯡꯉꯥꯏꯇꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯏꯊꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯅꯍꯥꯛꯅ ꯈꯟꯖꯕꯗꯣ ꯃꯗꯨ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯍꯥꯏꯕꯗꯤ ꯉꯝꯕ ꯑꯃ ꯆꯪꯉꯤ ꯏꯁꯥꯅ ꯑꯩꯗꯤ ꯃꯁꯤ ꯍꯥꯏꯗꯣꯛꯎꯔꯒ ꯃꯤꯅ ꯀꯩ ꯈꯟꯈꯤꯗꯒꯦ ꯃꯁꯤ ꯇꯧꯔꯨꯔꯒꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯁꯨꯝ ꯅꯉꯣꯟꯗ ꯁꯨꯝ ꯆꯤꯡꯅꯕ ꯂꯩꯕꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅ ꯏꯗꯣꯝ ꯋꯥꯖꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯐꯣꯡꯗꯣꯛꯄ ꯃꯁꯤꯁꯨ ꯗꯔꯀꯥꯔ ꯑꯗꯨꯝ ꯂꯩꯀꯣ ꯈꯔ ꯉꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤꯁꯤꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯩꯒꯤ ꯃꯇꯥꯡ ꯂꯥꯛꯑꯦ ꯃꯩꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯤꯗ ꯌꯦꯡꯖꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯑꯦꯔꯣꯁꯤꯅ ꯄꯤꯖꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯁꯤ ꯍꯥꯔꯠ ꯂꯥꯏꯟꯅꯤꯀꯣ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯂꯥꯛꯄ ꯆꯤꯡꯗꯦꯀꯣ ꯍꯥꯏꯗꯤ ꯃꯔꯛꯇ ꯀ꯭ꯔꯣꯁꯤꯡ ꯂꯩꯕ ꯃꯔꯛꯇ ꯇꯠꯄꯣꯏ ꯀꯩꯕꯣꯏ ꯑꯗꯒꯤ ꯑꯣꯚꯔꯂꯦꯞꯄꯤꯡ ꯈꯔ ꯌꯥꯎꯕ ꯀ꯭ꯔꯣꯁꯤꯡꯗꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯍꯥꯛꯅꯁꯨ ꯃꯃꯥꯡꯗꯁꯨ ꯔꯤꯖꯜ ꯑꯗꯨꯝ ꯄꯤꯈꯤꯀꯣ ꯃꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ BP ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯇꯥꯔꯦ ꯅꯦꯝꯕ ꯅꯠꯇ꯭ꯔꯒ ꯋꯥꯡꯈꯠꯄ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯂꯩꯀꯣ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯈꯔ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯥꯖꯦꯜ ꯇꯧꯕ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯃꯁꯤ ꯌꯥꯝ ꯐꯩꯀꯣ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯁꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯛꯆꯥꯡꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯩꯗꯁꯨ ꯑꯗꯨꯝ ꯐꯣꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯆꯥꯕ ꯆꯤꯟꯖꯥꯛꯇ ꯑꯣꯏꯔꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯗꯔꯀꯥꯔ ꯂꯩꯔꯦꯀꯣ ꯍꯥꯏꯕꯗꯤ ꯆꯥꯕꯅ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯃꯆꯤ ꯑꯣꯏꯕ ꯆꯥꯕ ꯍꯦꯟꯃꯜꯂꯒꯁꯨ ꯑꯗꯨꯝ ꯐꯠꯇꯕ ꯂꯥꯛꯏꯀꯣ ꯑꯗꯒꯤ ꯑꯐꯕ ꯉꯥꯛ ꯆꯥꯁꯤꯜꯂꯒ ꯆꯦꯡꯃꯛꯇ ꯆꯥꯔꯁꯨ ꯑꯐꯕ ꯉꯥꯛ ꯆꯥꯁꯤꯜꯂꯒ ꯁꯨꯄꯔꯒ ꯌꯥꯎꯗꯅ ꯆꯥꯕ ꯃꯤꯁꯦ ꯍꯨꯃꯥꯡꯒ ꯇꯥꯍꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯁꯥꯁꯦ ꯑꯗꯨꯝ ꯐꯠꯇꯕ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯤ ꯁꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯆꯥꯕ ꯆꯤꯟꯖꯥꯛꯇꯁꯨ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯆꯥꯔꯤꯕꯁꯤ ꯀꯩꯀꯩ ꯆꯥꯔꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯆꯥꯁꯤꯟꯕ ꯌꯥꯏ ꯀꯥꯏ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯁꯨꯝ ꯏꯁꯥꯅ ꯅꯩꯅꯕꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯁꯨꯝ ꯁꯦꯝꯗꯣꯛꯆꯔꯒ ꯐꯔꯛꯀꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯔꯠ ꯂꯥꯏꯟꯒꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯃꯁꯤ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯁꯥꯡꯅ ꯂꯩꯕ ꯀꯧꯏꯀꯣ ꯑꯗꯨꯒ ꯃꯇꯣꯟꯁꯨ ꯂꯣꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯁꯤꯅꯦꯃꯥꯃꯛꯇ ꯌꯦꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡꯗꯒꯗꯤ ꯍꯦꯛꯇ ꯄꯤꯒ ꯇꯥꯕꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯃꯤꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯑꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏ ꯁꯣꯟꯒꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅꯁꯨ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯅꯕ ꯂꯩꯔꯛꯄ ꯃꯇꯥꯡꯗꯁꯨ ꯅꯨꯡꯁꯤ ꯅꯨꯡꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯁꯨ ꯊꯃꯣꯏꯗ ꯍꯦꯛꯇ ꯑꯔꯣꯏꯕꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯂꯞ ꯃꯦꯔꯦꯖꯁꯨ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯁꯤꯒꯨꯝꯕ ꯂꯩꯕꯁꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯦ ꯃꯁꯤꯅ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯑꯦꯔꯣꯁꯤꯅ ꯄꯤꯔꯤꯕ ꯂꯥꯏꯟꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯃꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯁꯥꯡꯉꯤ ꯃꯇꯣꯟꯗꯤ ꯂꯣꯡꯉꯤꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯥꯜꯀꯨꯂꯦꯁꯟ ꯍꯥꯏꯗꯤ ꯑꯪꯀꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯠꯇꯣꯛ ꯍꯣꯠꯆꯤꯟ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯄꯥꯕ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗ ꯈꯔ ꯑꯗꯨꯝ ꯍꯩꯁꯤꯡꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯈꯨꯠ ꯁꯥ ꯍꯩꯕ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤꯀꯣ ꯈꯔꯁꯨ ꯍꯩꯒꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯉꯪꯉꯛꯑꯁꯨ ꯍꯦꯛꯇ ꯁꯨꯔꯒ ꯇꯥꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯑꯁꯤꯁꯨ ꯀ꯭ꯔꯣꯁꯤꯡ ꯈꯔ ꯂꯩꯕ ꯑꯣꯚꯔꯂꯦꯞꯄꯤꯡ
khara yawe sina maram oiraga marakta kok chikpa ko ngauba khara di dum laigani ko simadi yam kana problem leiba adugumbadi natte adubu khara di damai laibigi mami lai hadana samai thamjege loina na mathangi ja masina lifeline ni ko lifeline se masi yenga phom tamda adum ningthina leiba singe aduga haiba lifeline sida crossing line khara yawi ko haiba sisini ko haiba crossing line ja masi sahi nauringai gi mamangi ni ko sahi je charakna haiba da ma je sahi kontaret ko nipan ko adu phawse adum ayara fan khara leiba pigani ko aduga sahi nempu gi adaida mami sami amadi lei ko masi yam kanna leibidi nate adu masi dum kokhidobo male hai tare ko matang matungina awan badum lakani aduga hoji phawgi oina mayek sengna leibase sahi kontaret ko nipan ko manga haibadi kungi maya kungi marak saije ayamba dum ayarapan khara lakpa aduga punsida mahna tawjage natraga khanjaruba khara da dum ningba thungba khara walakpa gumba ayatpan khara leibugumba adugum kharagi mami ni ko ado yam ka hena leibidi nate sahi kontre ko nipan sai sidana amadi lei aduga matung tabadi kya kana leiba soidre aduga hariba lifeline se masi matung tarfa matamda longtho sakhi ko masigi matungina afaba dum singe habadi hana leremiba life punsi mahing adudagi kitang chawthorpa natraga kitang hena mai pak poromda lakpa natraga nungaina punsi lelakpa adugumba oigali ko sumaina longthorpa khara chawthorpa khara chawno kolakpa hitare sigumba se ado hojimaki wena sumaina leire aduga loina na thamjaningba mana haiba lifeline se masigi manungda sigumba line mayam ama leiko masi yam phai mamangi mahaki result tadi mayek yam sengna bu leitabani ko marakta khara leibani ado hojikse phajana form la eko masi gi matungina punsida awaba nuaitaba ayarapan sigumba thengnar matamda asigumba line leibase masina ngak thokpa pieba habadi haribase akoina support line natragana engines lines kan haineba haribasi kari phongdok libano haiba matamda akoigi punsida awana ay apan lakpa matamda ay hakka leminariba imung manung ayaki isilinaw ayaki ahalaman ima baba leidana sigumba kayasina support tawba adugum khara leibaginiba masi yamna fowa mayini ko haibadi support line leibase kanagumba sinalaw singe maraktasu asigumba lifeline manungda sumaina support line lergadi adumgi laibak phabani haibadi nahaki awana ayat apangi ayhangna sahi pikhibodo madudi sahi kuntre konipan saije ayat apan leikan haigibse masi sigumba support line lergadi ayat apanse thengnaragasu yam kan effect leibo oiroiba habidi nga thokpa leigani habitare karigumba adomgi punsida thodok ama thokpa matamda nahaki support tawbiba mioi leiragadi nahani yam waga dabdo adudagi kharam khede dum safabo oigedoribneba aduga kanagumba mioi kharadi asigumba support line sil leitaba misudum yaweba maduna maram oiraga punsida awana ayada pan lakpa matamda yamna waba yamna mongonda kahani awaba se aduki matik oy bai tare punsida awon ohong boina chat bai tare phaktana thodom thokchalok matamda lambi ona tin chatpugumba yawdaba na cheba madu support line leitaba aduguma mioise oigal hai tare aduna ayama matamda section gedabani support line leitaba singje thawa ama tawba matamda tungge wakal khan gedabani aina tawiba thawa sina soira agadi ai kari tawbu tai habje masi khanbam changeba support line leitaba singje support line leirgadi khara fare ko haibadi ayhana tawriba ayhana business ama tawre khalase business se tawba matamda paisa mayam thadagre aduga ai lifeline manung jida support line se leiramdre ado hayeng aina business tawbusida aise puthabani khangde kainom tawba matamda aigi mateng pangbinabo leiroiba adugumba matangse aduna yamna munna khanbam changeba thabam tawba matamda decision lobam matamda yamna khanba changi tungi khanba changi ayhangna thabak se tawba matamda aigi support tawbino kya kana lei aigi mateng tawbigidaba mi se kana kana leige habje khangba am changi ado khubang mai gi matung inati sumaini yam laina khangba ngam hai tare aduna kana go mioi mana punsida yam wagadaba ayarapan yam leigedaba matangda sumaina support line yam leiramba haitare ko sina maram oiraga yam ka hena wahawdaba natragana afaboromda lakpagumba adugumba sudum yawdaba nateba aduna isalsigisu support line lei yam phai masigi matungina nahaki punsida line sina aduki matik sangna dum leiragadi yam phare ko lifeline siga adum konana sum chat kharagadi maigil punsi chupa adum support tawgadaba mi sedum thengnagadoneba haidi mioi amana sum tawni habanate la life sida aigi imung manungge halaman sina sum tawni habasu nateba matang sahi digi adumaina mi sedum thengnagane habani ko nahana yum palakanda nahake life partner aduna amuk
support tꯧꯍꯧꯗꯣꯏꯅꯤ ꯂꯥꯏꯟꯁꯤꯅ ꯁꯨꯝ ꯁꯥꯡꯅ ꯂꯩꯔꯒꯗꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯍꯌꯦꯡ ꯅꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗꯁꯨ ꯅꯍꯥꯛꯀꯤ ꯅꯆꯥ ꯅꯍꯥꯛꯀꯤ ꯅꯁꯨ ꯐꯥꯎꯅꯕꯨ support ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ support ꯂꯥꯏꯟꯁꯤ ꯂꯩꯇꯕ ꯃꯔꯝꯅ ꯍꯌꯦꯡ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯁꯨꯅ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯒ ꯊꯝꯖꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯍꯥꯏꯕꯗꯤ ꯁꯦꯕꯥ ꯇꯧꯕꯤꯅꯕꯒ ꯂꯩꯇꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯍꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯤꯅ ꯊꯕꯛꯀꯤ ꯃꯇꯥꯡꯅꯤꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯏꯆꯜ ꯑꯁꯤꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯤꯀꯣ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯃꯩꯗꯤ ꯐꯣꯝꯗꯤ ꯂꯩ ꯃꯩ ꯐꯣꯝ ꯂꯩ ꯃꯩꯁꯤꯗ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯂꯩ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯥꯟꯅꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯒꯁꯨ ꯊꯕꯛ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯒꯨꯝꯕ ꯃꯤꯅ ꯌꯦꯡꯁꯤꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤꯗꯤ ꯁꯝꯕ꯭ꯔꯨꯒ ꯊꯨꯡꯖꯟꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯝ ꯇꯥꯕꯒꯨꯝꯕ ꯑꯗꯒꯤ ꯊꯕꯛ ꯇꯠꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯐꯥꯎ ꯌꯥꯎꯏꯀꯣ ꯁꯝꯕ꯭ꯔꯨꯗꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯈꯨꯕꯥꯛꯇ ꯑꯗꯣ ꯏꯆꯜꯁꯤꯒꯤꯗꯤ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ ꯀ꯭ꯔꯣꯁꯤꯡꯕꯨꯗꯤ ꯂꯩ ꯀ꯭ꯔꯣꯁꯤꯡꯁꯦ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤꯗ ꯊꯕꯛꯀꯤ ꯃꯇꯥꯡ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯑꯌꯦꯠ ꯑꯄꯟ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯑꯗꯨꯅ khara khang bukan ba khara hona bukan ba adagi mathau yam tai hai tare aduga khang bukan ba hona bukan ba gi mata mu yang phom matam dadi isal se khang bukan ba hona bukan ba gi mami de dum oi madudi kaina hai ba matam da adom adom gi khosa sing da su mayam su yeng biyo khosa da akhoi gi line sing je yeng phom matam da yung yung karaba hai ba di yung na straight karaba adui taragadi mioy asi honabu kanba adugumba mioy amani haidana adum phongdoi palmistri gi matungena ado hariba yung na kabaje masida faina amu leiraba adui tadi ayarapan yam daiganba adugumba mioy oigadori bani ado isal sigi oina ma cha honabu kalni habaje mami se sida su phongdoi aduga hariba asida natana fat line yang pa matam da su mioy asi kamai tawbono habaje sisu dum khara dum khangba ngamiko habidi mahaki fat line je line amoina pulap laibidi nate habidi line ji smile la aga mark se mine line ma pa sida ama tokhraga atopa line ama mu horaga khoigi khuyai makha si yona mu chat ka doini aduda hariba sigi matungina ma ki oina honabu kan base adum phongde habidi aihak se thaba ma tawre natraga aihak sinpham mam pa mi hadana ain chatle adu marakta kehani ketang khenarakpa aina pamaktabani khangde thadu omba kehani thaba ma tawrogasu ayarapal leibadi khara lepkhibugumba natragana mai pa ahutaba adugumba leidana adugumba matang su yawgani ba natragana aina tawriba sinpham ja ai pamaktri haina thadokpa matang su oiba haitare natragana hariba miyo asi mahana tawjariba honajariba matang da laibok laigandaba gumba adugumba piba matang su oigale sumaina tatpa yawraga ado mahak se sumaina ama yawe jahi kuntra manga saibukta line sila amaga lepkhiba ama yawre ado lepkhiba ja sigi mamang de amuk line ama su form tawe line se amuk sumaina mula aga kakhale masi kuntra mamang de dum form tawre ko masi matungena mahak se hona bukan ba khang bukan ba habidi aihak se mai thire harigasu aihak amu hanna adum tawgani haidana tholokpa miyoi amagi mami ni haitare haidi kanagum mi amna fairline se mark sum la amaga palong lekhraga pulap lekhraga oita di mark se mai thire miyoi amani haidana masana lawjaba mi amagi mami ne ba aduga kanagum miyoi mana fairline se sumai la amaga marakta tatkhraga amu hawragadi madu oita mark se amu hanna maki life se amu hawge natragana aihak se line se amam onthoge natragana leidana sumaina hanbanai da bamgun ma phongtokpa adugumba mami oyeba aduga hariba fairline sigi matungina mark se honabu kanba khangba kanba adugi mami ni aduga hariba fairline sida matomda haitare sumaina sum la abanina habidi kanagum khara amana lifeline dik ka ba yawi aduga mark se lifeline dik ka ba makti natre aduna maram oiraga mark se thaba ama tawu matamda natraga sinpham ama paiba matamda mi gi mateng di kya leiroiba habidi aihangna thaba ama mai pakchage maning thungjage natragana aije masima phangdab yade na honara agadi mi gi mateng ngaibada kanaroiba mi gi mateng na phangmoiba nahang na hona jabi gi matungina phanggadori baneba habidi mi gi mateng yaudana isana panthung yobung amgadaba adugumba mai se sumaina fairline tongana ka ba kangu se oigaleba aduna isela sigisu sumaina lei aduna nahang na thabam tawu matanda nahang na natraga nahaki mama phangnaba tanaba matanda mi gi mateng ngairaga noba nahang na yaringi nasana hona jargadabneba nasana hona jarga mai pakcha gadabni habitare punsida shortcut na mai pakpa pide
ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕ ꯈꯨꯕꯥꯛꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏꯟ ꯈꯔ ꯁꯨꯝ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯈꯣꯡꯅꯥꯎꯕꯤ ꯃꯈꯥꯗ ꯂꯥꯏꯟ ꯑꯃ ꯐꯣꯝ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯂꯩꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯗ ꯂꯥꯏꯟꯁꯦ ꯈꯔ ꯈꯔꯗꯤ ꯐꯣꯝ ꯇꯧꯋꯦ ꯃꯃꯤꯕꯨꯗꯤ ꯈꯔ ꯈꯔ ꯁꯥꯝꯃꯤꯀꯣ ꯃꯁꯤꯅ ꯀꯔꯤ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗꯁꯨ ꯈꯔ ꯑꯗꯨꯝ ꯆꯥꯟꯅꯒꯦ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯨꯕꯥꯛ ꯑꯃꯒꯤ ꯃꯃꯤꯅꯦꯕ ꯍꯥꯏꯕꯗꯤ ꯈꯨꯅꯥꯎꯕꯤꯔꯣꯝꯗ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯂꯥꯛꯑꯒꯗꯤ ꯃꯍꯥꯛꯁꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯆꯥꯟꯅꯒꯅꯤ ꯅꯠꯇ꯭ꯔꯒ ꯆꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯦꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤꯁꯦ ꯑꯗꯨꯃꯥꯏꯅ ꯐꯣꯝꯗꯤ ꯇꯧꯋꯦ ꯑꯗꯣ ꯃꯍꯥꯛꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯃꯍꯥꯛꯅ ꯀꯌꯥ ꯀꯟꯅ ꯄꯥꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯄꯨꯛꯅꯤꯡ ꯂꯨꯞꯁꯜꯂꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯤꯁꯦ ꯁꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯃꯤ ꯁꯦꯡꯕ ꯋꯥꯠꯂꯛꯄꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯑꯃꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯇꯧꯁꯤꯟꯕ ꯀꯥꯏꯗꯦ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯅꯍꯥꯛꯅ ꯍꯩꯅꯖꯒꯗꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯇꯨꯡ ꯀꯣꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯣꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯀꯟꯐꯤꯗꯦꯟ ꯂꯩꯇ꯭ꯔꯒꯗꯤ ꯃꯃꯤꯁꯦ ꯑꯗꯨꯝ ꯁꯥꯝꯃꯛꯀꯅꯤꯀꯣ ꯃꯃꯤꯁꯨ ꯃꯥꯡꯉꯛꯀꯅꯤꯀꯣ ꯑꯩꯍꯥꯛꯅ ꯄꯨꯟꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯊꯕꯛꯇꯣ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯒ ꯆꯪꯁꯤꯟꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩ ꯐꯪꯅꯤ ꯅꯠꯇ꯭ꯔꯒ ꯐꯪꯉꯣꯏ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥꯅ ꯈꯟꯖꯥꯟꯅꯔꯒꯗꯤ ꯃꯃꯤꯁꯦ ꯑꯗꯨꯝ ꯁꯥꯝꯃꯛꯀꯅꯤꯕ ꯉꯁꯤ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯉꯁꯤ ꯑꯩꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯅꯣꯡꯃꯒꯤ ꯊꯧꯔꯝꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯩꯗꯁꯨ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯐꯣꯡꯕ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯃꯤꯗꯣ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨꯝ ꯈꯨꯕꯥꯛꯇ ꯇꯥꯒꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗ ꯍꯟꯅ ꯍꯣꯠꯅꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯟꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯂꯩꯔꯒꯁꯨ ꯃꯥ ꯍꯟꯕ ꯅꯥꯏꯗꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯜꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯃꯤꯗꯤ ꯁꯥꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯖꯤꯅꯦꯁꯇꯗꯤ ꯃꯍꯥꯛ ꯀꯌꯥ ꯀꯟꯅ ꯈꯟꯖꯤꯟꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯇꯨꯡꯗ ꯕꯤꯖꯤꯅꯦꯁꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯂꯣꯏꯅꯅ ꯈꯨꯟꯅꯥꯛꯁꯤꯛꯇꯒꯤ ꯂꯥꯏꯟ ꯑꯃ ꯂꯥꯛꯏꯀꯣ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯑꯃꯅꯤ ꯂꯥꯛꯑꯦ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕ ꯃꯄꯥꯟ ꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯇ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯕ ꯅꯠꯇꯕ ꯃꯄꯥꯟꯗ ꯆꯠꯄ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯃꯄꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯟꯅꯒꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯔꯒꯁꯨ ꯆꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕꯁꯦ ꯈꯨꯠꯅꯥꯛꯆꯛꯇꯒꯤ ꯂꯥꯛꯄ ꯂꯥꯏꯟꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯏꯆꯜ ꯑꯁꯤꯒꯤ ꯑꯩꯍꯥꯛꯅ ꯃꯃꯥꯡꯗ ꯌꯦꯡꯕꯗꯗꯤ ꯎꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯌꯦꯡꯕꯁꯤꯗꯗꯤ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯗ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯁꯤ ꯈꯨꯖꯦꯡ ꯃꯅꯥꯛ ꯁꯣꯝꯁꯤꯗ ꯐꯤꯁ ꯁꯥꯏꯟ ꯑꯃ ꯐꯣꯝ ꯇꯧꯔꯝꯃꯤ ꯐꯤꯁ ꯁꯥꯏꯟꯁꯦ ꯑꯗꯨꯝ ꯃꯥꯏꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯐꯣꯝ ꯇꯧꯕ ꯆꯤꯡꯉꯤꯀꯣ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯥꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯂꯦꯝꯅ ꯃꯥꯡꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯏꯀꯣ ꯄꯥꯜꯃꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯁꯥꯏꯟ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄ ꯄꯤꯒꯅꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯥꯡ ꯂꯥꯛꯂꯕꯁꯨ ꯃꯇꯦꯡ ꯑꯗꯨꯃꯛ ꯍꯦꯛꯇ ꯂꯥꯛꯄ ꯍꯦꯛꯇ ꯐꯪꯕ ꯂꯩꯒꯅꯤ ꯀꯥ ꯍꯦꯟꯅ ꯋꯥꯒꯗꯕ ꯃꯇꯥꯡꯗꯁꯨ ꯉꯥꯛꯊꯣꯛꯄ ꯍꯦꯛꯇ ꯑꯣꯏꯕ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯐꯪꯕꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯐꯤꯁ ꯁꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯐꯤꯁ ꯁꯥꯏꯟꯁꯦ ꯈꯨꯕꯥꯛꯇ ꯀꯔꯤꯒꯨꯝꯕ ꯐꯤꯁ ꯁꯥꯏꯟ ꯂꯩꯔꯒꯗꯤ ꯐꯤꯁ ꯁꯥꯏꯟꯁꯦ ꯑꯐꯕ ꯉꯥꯛꯇ ꯑꯗꯨꯝ ꯑꯣꯏꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯈꯨꯕꯥꯛꯇ ꯁꯝꯕ꯭ꯔꯨ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯂꯩꯒꯗꯕ ꯐꯣꯜ ꯑꯗꯨ ꯁꯝꯕ꯭ꯔꯨꯗꯨꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕ ꯑꯣꯏꯒꯜꯂꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯏꯆꯜ ꯑꯁꯤꯒꯤ ꯈꯨꯠ ꯅꯥꯛꯆꯦꯛꯀꯤ ꯃꯩꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯈꯨꯠ ꯅꯥꯛꯆꯦꯛꯁꯦ ꯑꯩꯍꯥꯛꯅ ꯁꯨꯝ ꯌꯦꯡꯉꯤꯕꯁꯦ ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ ꯃꯦꯔꯦꯖ ꯂꯥꯏꯟꯒꯤ ꯃꯇꯥꯡꯅꯤꯀꯣ ꯏꯆꯜ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯦꯔꯦꯖ ꯂꯥꯏꯟꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯑꯃ ꯐꯣꯝ ꯂꯩꯔꯦꯀꯣ ꯂꯥꯏꯟꯁꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯣꯟ ꯑꯁꯤ ꯑꯅꯤ ꯂꯣꯡꯉꯤꯀꯣ ꯃꯁꯤ ꯀꯌꯥ ꯐꯕ ꯑꯣꯏꯗꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯌꯥ ꯐꯕ ꯑꯣꯏꯗꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯆꯍꯤ 35ꯒꯤ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯤꯀோ 30ꯗꯩꯅ 35ꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯥꯏꯟ ꯑꯃ ꯃꯇꯣꯟꯗ ꯐꯣꯝ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯒ ꯃꯣꯠꯁꯦ ꯈꯔ ꯈꯦꯠꯅꯕꯒꯨꯝꯕ ꯑꯌꯦꯠ ꯑꯄꯟ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕꯒ ꯃꯥꯅ ꯇꯧꯕꯒ ꯈꯤꯇꯪ ꯈꯦꯠꯅꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯥꯅ ꯊꯕꯛ ꯑꯃ ꯐꯥꯛ ꯑꯃ ꯆꯠꯅꯕꯒꯨꯝꯕ ꯑꯩꯅ ꯊꯕꯛꯁꯦ ꯃꯐꯝ ꯑꯃꯗ ꯇꯧꯔꯦ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯂꯩꯕꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯅꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯕꯥꯅꯤꯁꯦ ꯏ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯗ꯭ꯔꯒꯗꯤ ꯍꯦꯛꯇ ꯐꯔꯛ तानꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯩꯕ ꯃꯔꯝꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗꯒꯤ ꯇꯣꯉꯥꯟ ꯐꯔꯛ ꯇꯥꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯂꯥꯞꯅ ꯂꯩꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯁꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯃꯒ ꯏ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯕ ꯑꯃꯒ ꯊꯥꯖꯅꯕꯤ
ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯊꯥꯖꯅꯕꯤꯅꯤꯀꯣ ꯊꯥꯖꯅꯕꯤ ꯑꯃ ꯊꯝꯅꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯩꯁꯦ ꯌꯥꯝ ꯀꯟꯅ ꯁꯦꯡꯅ ꯍꯦꯛꯇ ꯅꯥꯀꯟꯁꯦ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯃꯤ ꯁꯥꯃꯤꯅꯤ ꯂꯥꯛꯏꯁꯤꯀꯣ ꯑꯗꯣ ꯍꯌꯦꯡ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯑꯍꯣꯡꯕꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯂꯣꯡꯕꯁꯤ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯄꯥꯔꯠꯅꯔꯒ ꯃꯣꯠ ꯈꯔꯒ ꯈꯦꯠꯅꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯁꯤꯅꯤꯀꯣ ꯐꯣꯡꯗꯣꯛꯏꯕꯁꯦ ꯑꯗꯣ ꯁꯥꯎꯅꯔꯕꯁꯨ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯃꯒ ꯑꯃꯒ ꯊꯦꯝꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤꯗꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯅꯔꯁꯨ ꯑꯃꯅ ꯊꯦꯝꯖꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯃꯅ ꯁꯥꯎꯔꯁꯨ ꯑꯃꯅ ꯊꯦꯝꯖꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯃꯗꯨꯗ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯈꯟꯅꯕꯁꯦ ꯑꯗꯨꯝ ꯌꯥꯎꯅꯒꯅꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯎꯒꯅꯤ ꯐꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯅꯍꯥꯛꯀꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩ ꯃꯁꯤꯃꯛꯅ ꯄꯔꯃꯅꯦꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯀꯩꯒꯤꯅꯣꯗ ꯂꯥꯏꯟ ꯑꯁꯤ ꯃꯌꯦꯛ ꯌꯥꯝ ꯀꯟꯅ ꯁꯦꯡꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯣ ꯁꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯒꯦ ꯍꯌꯦꯡ ꯆꯍꯤ ꯈꯔ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯏꯆꯜ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯔꯤꯖꯜꯁꯦ ꯂꯣꯏꯖꯔꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯊꯥꯕꯤꯔꯛꯈꯤꯕ ꯄꯦꯠ ꯇꯧꯔꯒ ꯊꯥꯕꯤꯔꯛꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯖꯜ ꯄꯤꯗꯧꯕꯈꯔ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯄꯦꯟꯗꯤꯡ ꯈꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯊꯨꯅ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ